ꯂꯥꯏꯕꯨꯡꯗ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯈꯨꯟ ꯂꯩꯀꯥꯏꯅ ꯃꯦꯂꯩꯕꯨ ꯇꯨꯀꯠꯆꯕ ꯍꯪꯒꯣꯏꯕ ꯅꯣꯛꯅꯕꯤꯕ ꯀꯌꯥ ꯑꯃ ꯑꯁꯨꯝ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯊꯤꯅ ꯊꯤꯅꯁꯨ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯗꯪꯒ ꯂꯩꯖꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯌꯦꯡꯁꯤꯟꯐꯝꯁꯨ ꯀꯥ ꯍꯦꯟꯅ ꯑꯣꯏꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯍꯦꯟꯅ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤ ꯈꯔꯗꯤ ꯁꯣꯛꯅ ꯁꯝꯅꯕ ꯐꯥꯎꯕ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯍꯟꯅ ꯇꯨꯅ ꯌꯦꯡꯕꯤꯔꯝꯗꯦ꯫ ꯃꯧ ꯆꯤꯡꯒꯟꯕꯤ ꯈꯔꯅ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯐꯤ ꯁꯨꯅ ꯁꯨꯅ ꯃꯤꯋꯥ ꯉꯥꯡꯅꯔꯤ꯫ ꯉꯥꯏꯈꯣꯅꯦ, ꯃꯦꯂꯩꯗꯨꯕꯨ ꯀꯝꯗꯧꯔꯒꯦ? ꯐꯠꯇ꯭ꯔꯤ ꯍꯥꯏꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ? ꯈꯪꯖꯤꯜꯂꯥꯛꯆꯗꯦꯗ ꯃꯣꯏꯒꯤ ꯋꯥꯕꯨ꯫ ꯑꯩꯅ ꯇꯥꯕꯗꯗꯤ ꯉꯥꯎꯔꯦ ꯍꯥꯏꯅꯩꯗ꯫ ꯃꯗꯨꯏ ꯑꯉꯥꯡꯗꯨ ꯃꯑꯣꯡ ꯀꯌꯥ ꯆꯥꯗꯕꯅꯤꯗ꯫ ꯅꯨꯃꯤꯠ ꯌꯨꯡꯏ ꯈꯪꯗꯦ ꯌꯨꯡꯗꯦ ꯈꯪꯗꯦ ꯂꯩ ꯍꯦꯛꯄ ꯌꯥꯝ ꯀꯟꯕꯅꯤ꯫ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯂꯩ ꯍꯦꯛꯄꯁꯦ ꯐꯠꯇꯕꯅꯤ꯫ ꯅꯆꯥ ꯅꯤꯉꯣꯜꯀ ꯌꯥꯎꯔꯗꯤꯅꯦ ꯍꯦꯛꯍꯟꯒꯅꯨꯀꯣ꯫ ꯍꯣ, ꯅꯍꯥꯟꯒꯤ ꯃꯑꯣꯡꯗꯨꯁꯨ ꯈꯥꯒꯤ ꯂꯩꯍꯥꯎ ꯍꯦꯛꯑꯒ ꯅꯥꯆꯣꯝ ꯊꯤꯟꯕꯗꯒꯤ ꯍꯧꯔꯛꯄꯅꯤ ꯍꯥꯏꯅꯩ꯫ ꯑꯣ, ꯃꯣꯏ ꯊꯪꯅꯕꯗ ꯍꯧꯕꯗꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁ, ꯇꯜꯂꯤꯀꯣ꯫ ꯅꯍꯥꯟꯒꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯍꯩꯅꯗꯦ꯫ ꯏꯃꯥꯏꯄꯦꯝꯃ, ꯁꯞꯇ꯭ꯔ ꯑꯃꯅꯤꯀꯣ꯫ ꯏꯆꯥꯅꯨꯄꯤ ꯍꯧꯖꯤꯛ ꯅꯤꯡꯉꯥꯏ ꯊꯦꯝꯕꯗ ꯃꯦꯂꯩ ꯄꯜꯂꯗꯤ ꯀꯞꯄ ꯂꯦꯞꯄꯤ꯫ ꯏꯃꯥꯏꯄꯦꯝꯃ, ꯂꯥꯏꯕꯨꯡꯗꯨꯗ ꯈꯣꯔꯣ ꯈꯣꯠꯂꯒ ꯑꯁ, ꯁꯔꯣꯏ ꯉꯥꯔꯣꯏꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯗꯣꯏ ꯃꯥꯜꯂꯤꯀꯣ꯫ ꯇꯧꯔꯝꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯣꯏ ꯊꯣꯡꯒꯥ ꯂꯥꯜꯂꯒ ꯆꯠꯄ ꯇꯜꯂꯦꯅ ꯍꯧꯖꯤꯛ ꯑꯃꯨꯛꯇ ꯆꯠꯅꯗ꯭ꯔꯦ꯫ ꯏꯀꯨꯕꯣꯛꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯅꯨꯄꯥ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯃꯥꯂꯨꯝꯕ ꯂꯥꯛꯄꯁꯤꯡꯗꯨꯗꯤ ꯐꯅꯌꯥꯝ ꯇꯣꯛꯅꯈ꯭ꯔꯅꯤꯕꯨ꯫ ꯇꯣꯛꯇ꯭ꯔꯗꯤ ꯀꯔꯤꯅꯣ? ꯀꯅꯥꯏ ꯃꯅꯦꯝ ꯃꯀꯨꯅ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯅꯤꯡꯗꯣꯏꯅꯣ? ꯅꯨꯄꯥꯗꯨꯁꯨ ꯉꯥꯏ, ꯃꯇꯝ ꯈꯔꯒꯤ ꯋꯥꯅꯤ ꯂꯨꯅ ꯇꯧꯕꯤꯗꯧꯗꯨ꯫ ꯃꯥꯏ ꯇꯤꯟꯕꯨ ꯂꯩꯕꯨꯕꯒꯤ ꯃꯇꯧꯁꯤꯗꯤ ꯑꯗꯨꯝ ꯏꯟꯊꯣꯔꯛꯀꯅꯤ, ꯍꯜꯂꯛꯑꯒ ꯂꯩꯅꯤ꯫ ꯍꯣ, ꯃꯣꯏꯒꯨꯝꯕꯁꯤꯗꯤ ꯅꯛꯁꯤꯟꯅꯗꯕ, ꯃꯤꯅꯨꯡꯁꯤꯒ ꯎꯠꯂꯨꯕ ꯌꯥꯄꯣꯠꯇꯦ꯫ ꯑꯩꯒꯤ ꯋꯥꯗꯤ ꯑꯁꯤꯗ ꯂꯩꯔꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯌꯥ ꯀꯣꯡꯒꯣꯜ ꯀꯥꯕ ꯃꯈꯩ ꯉꯥꯡꯅꯩ꯫ ꯃꯦꯂꯩꯒꯤ ꯌꯨꯝꯗꯅꯤ ꯅꯨꯄꯥ ꯑꯃ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯍꯥꯏ ꯊꯣꯏꯅꯣ, ꯅꯆꯥꯅꯨꯄꯤꯁꯤ ꯑꯝꯇ ꯐꯥꯎꯅꯦꯍꯦ꯫ ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯁꯤꯕ ꯇꯥꯔꯦ꯫ ꯃꯀꯣꯛꯁꯤ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯦ ꯍꯥꯏ ꯋꯥꯅꯤ, ꯀꯔꯝꯅꯣ ꯁꯤꯗꯤ? ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯄꯣꯠꯆꯪ ꯆꯩꯖꯪ ꯃꯌꯥꯝ ꯑꯃ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤ꯫ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯃꯥꯏꯕ ꯑꯃ ꯂꯣꯡꯅ ꯇꯥꯔꯤ ꯃꯀꯣꯛꯇ ꯈꯨꯠꯅ ꯄꯥꯏꯗꯨꯅ꯫ ꯃꯦꯂꯩꯁꯨ ꯀꯗꯥꯏꯗꯒꯤꯅꯣ ꯁꯤꯡꯉꯩꯕꯥꯛ ꯑꯃ ꯄꯥꯏꯔꯒ ꯑꯉꯥꯎꯕꯤꯗꯧꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯅꯝꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯑꯩ ꯂꯥꯏꯕꯨꯡꯗ ꯆꯠꯀꯦ꯫ ꯑꯩ ꯅꯝꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯅꯣꯏ ꯂꯣꯏꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯩꯕꯨ ꯅꯝꯁꯤꯟꯒꯦ ꯍꯣꯠꯅꯔꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩ ꯆꯠꯀꯦ꯫ ꯑꯩꯒꯤ ꯂꯝꯕꯤ ꯊꯤꯡꯒꯅꯨ꯫ ꯑꯩ ꯂꯥꯏꯕꯨꯡꯗ ꯆꯠꯀꯦ꯫ ꯊꯣꯏꯅꯨꯅ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯃꯤ ꯍꯥꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯍꯥ? ꯃꯤ ꯍꯥꯠꯄꯤ? ꯃꯁꯤ ꯑꯉꯥꯡꯁꯤ ꯄꯣꯛꯄꯗꯒꯤ ꯑꯩꯁꯦ ꯂꯩꯈꯥ ꯇꯥꯔꯕꯅꯦ, ꯃꯤꯃꯥꯡ ꯊꯣꯛꯑꯕꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅ ꯄꯥꯏꯔꯤꯕ ꯁꯤꯡꯉꯩꯕꯥꯛꯇꯨ ꯃꯨꯜꯂꯒ ꯃꯆꯥ ꯑꯣꯏꯅ ꯀꯞꯇꯨꯅ ꯇꯝꯊꯤꯅ ꯐꯨꯕ ꯍꯧꯔꯛꯏ꯫ ꯃꯦꯂꯩꯗꯨ ꯃꯃꯥꯕꯨꯗꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ, ꯑꯗꯨꯅ ꯃꯈꯨꯠ ꯍꯟꯗꯦ꯫ ꯀꯥꯆꯤꯟ ꯑꯃꯗ ꯆꯪꯁꯤꯟꯈꯤꯗꯨꯅ ꯇꯥꯁꯤꯜꯂꯒ ꯐꯝꯗꯨꯅ ꯂꯩ꯫ ꯊꯣꯏꯅꯨꯁꯨ ꯐꯨꯕ ꯂꯦꯞꯇꯦ꯫ ꯑꯃꯥꯏꯕꯅ, ꯅꯈꯣꯏꯕꯨ ꯃꯃꯥꯁꯤ ꯈꯥꯝꯃꯨꯅꯦ, ꯅꯨꯄꯤ ꯃꯆꯥꯁꯤ ꯁꯤꯕ ꯇꯥꯔꯦ꯫ ꯌꯨꯝꯊꯪꯅꯕ ꯃꯧ ꯑꯃꯅ ꯆꯦꯟꯁꯤꯟꯗꯨꯅ ꯈꯥꯝꯃꯤ꯫ ꯏꯟꯗꯣꯝꯆꯥ, ꯁꯦ, ꯃꯥꯅ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ, ꯑꯁꯥꯎꯕꯗꯨ ꯐꯥꯊꯕꯤꯔꯣ꯫ ꯑꯉꯥꯡꯁꯤ ꯁꯤꯕ ꯇꯥꯔꯦ꯫ ꯏꯟꯗꯣꯝꯆꯥ, ꯑꯩꯅ ꯍꯥꯏꯕ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ꯫ ꯃꯧꯗꯨꯅ ꯊꯣꯏꯅꯨꯕꯨ ꯆꯤꯡꯊꯣꯔꯛꯂꯦ ꯃꯦꯂꯩꯒꯤ ꯃꯅꯥꯛꯇꯒꯤ꯫ ꯃꯦꯂꯩꯗꯤ ꯃꯤꯠꯇꯨ ꯉꯣꯔꯣꯡ ꯑꯣꯟꯈꯠꯇꯨꯅ ꯑꯗꯨꯝꯅ ꯃꯆꯤꯟꯗ ꯃꯥꯅ ꯊꯣꯛꯄ ꯍꯥꯏꯔꯤ꯫ ꯑꯩꯕꯨ ꯐꯨꯒꯅꯨ, ꯑꯩꯕꯨ ꯅꯝꯁꯤꯟꯒꯅꯨ꯫ ꯑꯩ ꯆꯠꯀꯦ꯫ ꯑꯩꯕꯨ ꯏꯅꯤꯡ ꯇꯝꯍꯜꯂꯨ꯫ ꯇꯥꯏꯕꯪ ꯃꯤ ꯑꯄꯪꯕ ꯁꯥ, ꯅꯣꯏꯅ ꯀꯔꯤꯒꯤꯅꯣ ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ? ꯑꯩꯁꯦ ꯅꯕꯦꯝꯃꯅꯦ, ꯅꯕꯦꯝꯃ, ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯅꯥꯎꯔꯣꯛꯅ ꯀꯣꯟꯕꯤꯒꯗꯧꯔꯤꯕ꯫ ꯃꯊꯟꯇꯁꯨ ꯄꯪꯅꯣꯛꯇ ꯅꯣꯛꯏ꯫ ꯃꯀꯣꯛ ꯀꯥꯏꯔꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯦꯂꯩꯒꯤ ꯃꯇꯧꯕꯨ ꯀꯨꯞꯅ ꯌꯦꯡꯂꯒ ꯊꯣꯏꯅꯨ ꯑꯃꯗꯤ ꯂꯩꯔꯤꯕ ꯑꯍꯜ ꯈꯔꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯅꯨ ꯑꯃꯗꯤ ꯑꯍꯜꯁꯤꯡꯁꯨ ꯇꯥꯕꯤꯌꯨ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯀꯥꯏꯗꯣꯡꯂꯤꯕꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯦ ꯅꯝꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯊꯥꯖꯕꯤꯗ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯅꯝꯁꯤꯟꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯇꯁꯦꯡꯅ ꯉꯝꯖꯔꯔꯣꯏ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯆꯝꯕ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯕ ꯅꯨꯄꯤ ꯃꯆꯥ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯧꯔꯛꯀꯗꯧꯔꯦ꯫ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ꯫ ꯑꯍꯜ ꯑꯃꯅ, ꯍꯦꯔꯥ ꯑꯣꯖꯥ ꯃꯥꯏꯕ, ꯀꯔꯤ ꯊꯣꯛꯑꯦꯅ ꯉꯥꯡꯂꯤꯅꯣ? ꯃꯤ ꯄꯨꯝꯅꯃꯛ ꯅꯝꯁꯤꯜꯂꯒ ꯐꯥꯖꯤꯜꯂꯒ ꯊꯝꯅꯔꯤ ꯉꯥꯛꯇꯅꯤ꯫ ꯃꯃꯥ ꯃꯆꯥꯈꯛ ꯂꯩꯖꯕꯁꯤꯗ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯥꯏꯕꯤ ꯆꯪꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯃꯃꯥꯁꯤ ꯃꯇꯣꯝꯇ ꯀꯝꯗꯧꯅ ꯌꯨꯝꯁꯤꯗ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣ? ꯈꯖꯤꯛꯇꯁꯨ ꯈꯟꯕꯤꯌꯨ꯫ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ, ꯍꯣꯏꯅꯦ, ꯇꯥꯕ ꯌꯥꯕ ꯋꯥ ꯑꯣꯏꯗ꯭ꯔꯦ꯫ ꯍꯩꯇ꯭ꯔꯦ ꯍꯥꯏꯗꯦ꯫ ꯃꯗꯨꯗ ꯀꯔꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯒꯦ? ꯄꯥꯛ ꯆꯥꯎꯕ ꯂꯩꯕꯥꯛꯅꯤꯅ ꯑꯃꯥꯏꯕꯤ ꯋꯥꯠꯇꯦ, ꯀꯩꯗꯧꯒꯦ? ꯑꯍꯩꯕ ꯑꯃ ꯑꯃꯨꯛ ꯊꯤꯔꯨꯔꯒ ꯂꯣꯏꯔꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯑꯃꯥꯏꯕꯗꯨ ꯐ꯭ꯔꯪ ꯁꯥꯎꯔꯒ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯑꯩ ꯍꯩꯖꯗ꯭ꯔꯦ, ꯑꯍꯩꯕ ꯑꯃ ꯊꯤꯕꯤꯔꯨꯔꯣ꯫ ꯄꯥꯛ ꯆꯥꯎꯕ ꯂꯩꯕꯥꯛꯁꯤꯗ ꯑꯃꯥꯏꯕꯤ ꯋꯥꯠꯇ꯭ꯔꯤꯕꯗꯣ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯨꯝꯕ ꯉꯥꯛꯇꯅꯤ꯫
namsinbidana laiga chatmina hanbadagi leiribani siya afava sadana mama machagi khanbiba sai asumaina su namsinnabu khonarabadi angangse afabadi lairadana masada sadonglabasu ngawraktuna siba tabani aina taba mayam amasu yengluri haidai asumaina nupi masasi pura thadokhi haidai ne tahoro noine thokpa tahoro yamna sauna khamba yadana chatki ahal singdusu sauningnaraga chatki mi phanaba khanbibasidi ikaiba choppa nangi he ai masigi thabakse yauraroi kai kanadabada matam sumangba mi makhasu thaba asumna mari chatnaki aroivada melaiga yumthangnaba mau ama khakna ngai hore thoinuna wajabadu ubada mauduna haibirei intomcha se haisu haibani ekhoi melaigi se namsin beroisi aduma gi tamlamba lambi sidane chathan khrasi lai haraubasu haugadore maduda lakpa amaiba makok singdudane amukti yengansi aisu yaujage imau khakta ngaire aigi imungi uhabiribase indomcha melaisi ichanupine indomcha su imagumbini ekhoi miyoibana asigumba miyoisingbu lana khankhibase chumdabani ekhoi kharana khaji sengtoklamgadabani tunglam chatta tamna hunaba mausina thoinugi mabuksu yamna haisingna phathabirami hainavlai miyoibagi waraba matamda hondoktuna thambirambadagi mahutta ningthina wari sabiduna thambirambana madugi mahaisu chawba leite admission open Kantra Coaching Institute Kori Laikai Nambol Chingmangda Leiva Coaching Center asida Class 6 Navodaya Entrance Exam gi 3 months foundation course registration haujare lakliva April 11 dagi class 2 haujaragani well experience leirava oja singi liching makhara course asi chathajagani akopa marol gidamak pau khobiro akhoi contact number 8731911882 Fattava haibuduna yomduna sarakpa pureldi ahal fana oisilaklaba faubada amaibi sajikpu nongma numidang puraktuna angau sanagida punna leiminare mayumdaga hanjende nungaiva taibang amada tauduna leithoi moina sumna tawriba sibu khangnaraktanavani haiduna amaiba purelga sajikka panaraga punna lai fattaba mayamama thadoktunna thamlammi yum lapna tanavagi kharaga chie lai fattaba ka hena mathi phongbaga nungthil fauba tumit paide haibamuk yai kari amuk hairuni macha mamauna mabu thiraktanavani haiduna yumdagi hendokpa ngamdanava numit chuppa aki akhang pihanduna thammi aduga makhoi humna nungaina sa sandowna leithoi fattaba thabak tawbada pelaktraba male makhoi humdu pulap haminaduna fattaba wa ama hawdoknaduna ngangnari purelna yai madui wadu taragi jaisuna lengthong phai hainavaduni angau sanana madui haldu khara tawbani aduna yai manghankiwa sajikna mahilo singdi watavanina adom damaga singnarubadi pakhek yaroi aduna mimangri yonba haugadabani mina mabu tinsit maisin hankadabani khongthang khuding mikup khuding asoibaduda thiraga leigadabani maduda khakta miyamga magagi marakta leinariba mari thadatpa ngamgadabani miyoibagi thajanaba maribu hek thadakhraba loire adum loire haribasni maraina mai pakcharadawni purelna adugi wadi aigi thawni nahan makhai madui wakhaldu khaludabani miyamna yaraktavagi pukning wakhal hakchang chokthanadingai sontharingai duda khodong chawa lawragane iheina sumabu khatnaba hogani manabu marai chaithakhradi amaiba purelgi thakta ikhada kanamta mari hulakpa ngamlaroidabani angau sanana ses ekhoi itaimasi laidongna latpa yaine purelna adubudi nayambana khanba na taimaridana yajare thagat piranu khit purelna hai wari loisinsi asomda henbadu ai thiba soidana lakpana hanba tare ngasigi karimta tawdri ngasidi ai oina panage nangi na chaga namawgadu yai nangna thokpa tawningba naning tahoro angau sinaga aiga chakhum changlage hoi changbiro pamuba angau sinadu mang tharaga changkhe purelna hai thawai lobudi yadeko anidu sijinnakadaba yamna watli sajikna ho ai loina wakhal taje angau binati aise
ꯄꯨꯔꯦꯜꯒ ꯉꯧꯁꯅꯥꯒꯅ ꯃꯅꯥꯛꯇꯒꯤ ꯆꯠꯈꯤꯕꯒ ꯁꯖꯤꯛꯇꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯐꯅꯦꯛ ꯐꯤꯗꯣꯟ ꯆꯤꯡꯈꯠꯇꯨꯅ ꯃꯁꯝ ꯑꯐꯥꯕꯗꯨ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯄꯨꯜꯂꯝꯕꯗꯒꯤ ꯊꯥꯗꯣꯔꯛꯏ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯅꯣꯛꯈꯤ ꯇꯧꯏ ꯏꯁꯤꯡ ꯈꯨꯖꯥꯏ ꯄꯤꯛ ꯊꯟꯕ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯄꯣꯂꯥꯡꯈꯣꯛ ꯃꯈꯣꯡꯗꯨꯗ ꯂꯩꯃꯥꯏꯗ ꯉꯦꯛ ꯐꯝꯗꯨꯅ ꯈꯨꯖꯥꯏꯒꯤ ꯏꯁꯤꯡꯗꯨ ꯍꯩꯗꯣꯛꯂꯒ ꯃꯈꯨꯠ ꯑꯅꯤꯃꯛꯅ ꯁꯨꯔꯨ ꯅꯩꯔꯒ ꯈꯨꯕꯥꯛ ꯑꯅꯤꯗꯨꯗ ꯄꯛꯂꯛꯄ ꯂꯩꯈꯣꯝꯗꯨ ꯃꯃꯥꯏ ꯄꯨꯝꯕ ꯂꯣꯏꯅ ꯇꯩꯁꯤꯜꯂꯤ ꯃꯃꯤꯠ ꯈꯛꯇꯃꯛ ꯄꯥꯡꯊꯣꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤꯗꯧꯅ ꯅꯣꯛꯏ ꯅꯣꯛꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯤꯠꯇꯨ ꯑꯔꯣꯏꯕ ꯃꯈꯩ ꯂꯥꯎꯊꯣꯛꯇꯨꯅ ꯈꯨꯠꯅꯁꯨ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯊꯤꯕꯗ ꯊꯦꯡꯅꯔꯛꯄ ꯆꯩꯇꯦꯛ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯈꯣꯠꯂꯤ ꯈꯣꯔꯣ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯂꯥꯛꯑꯣ ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯔꯕꯗꯤ ꯂꯥꯛꯑꯣ ꯅꯪ ꯂꯥꯛꯑꯣ ꯅꯪꯒꯤ ꯅꯊꯧ ꯂꯩꯔꯦ ꯌꯧꯔꯛꯂꯣ ꯃꯥꯅ ꯇꯧꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯌꯩꯁꯤꯜꯂꯛꯄ ꯍꯧꯔꯛꯏ ꯅꯨꯡꯁꯤꯠꯇꯨꯅ ꯌꯩꯁꯤꯜꯂꯛꯄꯗ ꯁꯖꯤꯛꯇꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯃꯥꯅ ꯀꯧꯔꯤꯕꯗꯨ ꯂꯥꯛꯂꯕ꯭ꯔꯥ ꯌꯦꯡꯉꯤ ꯃꯥꯅ ꯌꯦꯡꯂꯤꯕ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯝꯕ ꯃꯥꯏꯀꯩꯗꯒꯤ ꯌꯣꯡꯁꯨ ꯃꯥꯟꯕ ꯃꯤꯁꯨ ꯃꯥꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯠ ꯉꯧꯕ ꯃꯥꯟꯕ ꯑꯃ ꯃꯈ꯭ꯌꯥꯠ ꯌꯥꯝꯅ ꯂꯥꯎꯅ ꯀꯥꯊꯣꯛꯄꯁꯨ ꯉꯝꯃꯤ ꯌꯥꯎꯗꯕ ꯃꯥꯟꯕꯗꯧꯅ ꯂꯩꯕꯁꯨ ꯉꯝꯃꯤ ꯌꯣꯡꯗꯧꯅ ꯃꯈꯨꯠ ꯃꯈꯣꯡ ꯃꯔꯤꯃꯛꯇꯨ ꯂꯩꯃꯥꯏꯗ ꯅꯝꯗꯨꯅ ꯃꯉꯛꯇꯨ ꯊꯦꯛꯀꯠꯇꯨꯅ ꯑꯃꯥꯏꯕꯤ ꯁꯖꯤꯛꯀꯤ ꯃꯥꯡꯗ ꯂꯩꯔꯔꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯕ ꯐꯤꯕꯝꯅꯤ ꯑꯗꯨꯕꯨ ꯁꯖꯤꯛ ꯈꯣꯏꯗꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯎꯕꯗ ꯍꯩꯅꯔꯦ ꯅꯣꯡꯃꯒꯤ ꯃꯈꯣꯏꯒꯨꯝꯕꯁꯤ ꯎꯍꯧꯗ꯭ꯔꯕꯗꯤ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯅꯤ ꯁꯖꯤꯛꯅ ꯑꯃꯨꯕ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯗ ꯊꯧꯗꯥꯔꯛꯏ ꯆꯠꯂꯨ ꯃꯐꯝꯁꯤꯗꯒꯤ ꯊꯣꯡꯒꯥꯜ 8 ꯁꯨꯕꯗ ꯂꯩꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯗ ꯅꯪꯅ ꯉꯝꯖꯕ ꯊꯥꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯝꯃꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯣꯔꯦꯟ ꯈꯔꯁꯨ ꯊꯥꯔꯛꯀꯅꯤ ꯅꯍꯥꯛ ꯍꯥꯟꯅ ꯆꯠꯂꯝꯃꯨ ꯊꯨꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯕ ꯐꯥꯎꯕ ꯐꯠꯇꯕ ꯑꯃꯨꯕ ꯊꯋꯥꯏꯗꯨ ꯆꯠꯇꯦ ꯃꯥꯅ ꯆꯠꯇ꯭ꯔꯕꯗ ꯁꯖꯤꯛꯇꯨ ꯀꯔꯤꯅꯣ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯊꯕꯛꯇꯨ ꯄꯥꯡꯕ ꯍꯜꯂꯛꯄꯒ ꯅꯍꯥꯛꯀꯤꯗꯃꯛ ꯍꯧꯗꯣꯡ ꯑꯃ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯄꯤꯒꯅꯤ ꯋꯥꯍꯩꯁꯤ ꯍꯥꯏꯕꯒ ꯑꯃꯨꯕ ꯐꯠꯇꯕ ꯊꯋꯥꯏꯗꯨ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯗꯨꯅ ꯍꯦꯟꯕ ꯑꯃꯗꯤ ꯃꯅꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯁꯖꯤꯛꯇꯨ ꯑꯃꯨꯛꯀ ꯑꯀꯟꯕ ꯂꯥꯏꯋꯥ ꯁꯣꯟꯕ ꯍꯧꯔꯛꯏ ꯃꯥꯅ ꯁꯣꯟꯕ ꯍꯧꯔꯛꯄꯗ ꯏꯪꯈꯣꯜꯗꯨꯒꯤ ꯂꯩꯀꯨꯠ ꯂꯩꯔꯥꯏꯗ ꯑꯉꯥꯡ ꯀꯞꯄ ꯍꯧꯔꯛꯏ ꯁꯤꯊꯅ ꯅꯤꯡꯉꯥꯏ ꯊꯤꯅ ꯀꯞꯄ ꯈꯨꯀꯞꯅꯤ ꯀꯞꯅ ꯀꯁꯥ ꯁꯣꯔꯦꯟ 10 ꯄꯔꯦꯡ ꯁꯥꯅ ꯁꯖꯤꯛꯀꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ ꯃꯗꯨꯕꯨ ꯌꯦꯡꯂꯒ ꯁꯖꯤꯛꯅ ꯑꯉꯥꯡꯁꯥ ꯆꯠꯂꯨ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯕు ꯑꯀꯤ ꯑꯈꯪ ꯄꯤꯕꯗ ꯅꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯉꯨ ꯅꯈꯣꯏꯒꯤꯁꯨ ꯍꯜꯂꯛꯄꯗ ꯑꯍꯥꯎꯕꯅ ꯆꯤꯟꯖꯥꯛ ꯄꯤꯖꯒꯅꯤ ꯑꯉꯥꯡ 10ꯗꯨ ꯍꯧꯅꯗꯨꯅ ꯒ꯭ꯔꯨꯡ ꯆꯦꯟꯈꯤ ꯁꯖꯤꯛꯇꯨ ꯃꯈ꯭ꯌꯥꯠ ꯑꯔꯩꯕ ꯃꯈꯩ ꯐꯥꯛꯇꯣꯛꯇꯨꯅ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥ ꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯈꯥꯛꯅ ꯅꯣꯛꯏ ꯆꯠꯈ꯭ꯔꯤꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯍꯦꯟꯕꯒꯤ ꯊꯣꯡꯒꯥꯜ ꯌꯧꯅꯕ ꯂꯥꯛꯄꯗ ꯄꯥꯈꯪ ꯑꯅꯤꯈꯛ ꯀꯣꯏꯊꯣꯛꯂꯨꯕꯒꯤ ꯍꯜꯂꯛꯂꯝꯃꯤ ꯐꯅ ꯃꯄꯥꯜ ꯊꯣꯛꯅꯗ꯭ꯔꯕꯁꯨ ꯄꯥꯈꯪ ꯃꯆꯥ ꯍꯥꯏꯁꯤꯗꯕꯨ ꯑꯗꯨꯝ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠ ꯀꯜꯂꯤ ꯉꯥꯏꯍꯥꯛ ꯅꯤꯡꯈꯤꯕꯗꯨꯅ ꯃꯔꯣꯏꯔꯦ ꯈꯜꯂꯤ ꯀꯅꯥ ꯃꯄꯥꯜ ꯊꯣꯛꯅꯗꯅ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯅꯨꯃꯤꯠ ꯍꯦꯟꯖꯨꯅꯍꯥꯅ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯁꯤꯈꯤꯕ ꯑꯗꯨꯅ ꯈꯨꯗꯝꯅꯤ ꯄꯥꯈꯪ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯀꯔꯤꯅꯣꯃ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯑꯃꯅ ꯑꯃꯒꯤ ꯄꯥꯝꯕꯣꯝꯗ ꯀꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯅꯔꯤ ꯏꯇꯥꯎ ꯀꯩꯅꯣ ꯁꯤꯕꯣ ꯃꯤꯁꯨ ꯅꯠꯇꯦ ꯉꯁꯤ ꯏꯕꯥꯅꯤꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕ ꯍꯣ ꯏꯃꯥ ꯅꯆꯥꯕꯨ ꯂꯧ ꯂꯥꯎ ꯏꯃꯥꯅꯗꯤ ꯆꯠꯊꯣꯛꯈꯤꯅꯨ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯌꯥꯖꯔꯝꯃꯗꯤ ꯐꯒꯗꯧꯕꯅꯤ ꯑꯗꯨꯒꯤꯗꯤ ꯑꯩꯒꯤꯁꯨ ꯏꯆꯦꯅ ꯀꯟꯅ ꯊꯤꯡꯖꯍꯧꯕꯅꯤ ꯑꯩꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯄꯥꯜ ꯊꯣꯛꯇꯕꯤ ꯀꯥꯏꯗꯅ ꯆꯩꯕꯤꯔꯝꯂꯕꯅꯤ ꯑꯗꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯌꯣꯡꯗꯧꯅ ꯆꯠꯂꯝꯕ ꯑꯗꯨ ꯇꯞꯅ ꯃꯤꯗꯧꯅ ꯇꯤꯡꯈꯠꯂꯛꯇꯨꯅ ꯂꯦꯞꯄꯒ ꯍꯧꯔꯛꯏ ꯆꯞ ꯇꯤꯡꯅ ꯂꯦꯞꯂꯝꯕꯗꯒꯤ ꯈꯖꯤꯛ ꯆꯥꯎꯈꯠꯂꯛꯇꯨꯅ ꯅꯨꯄꯥ ꯄꯥꯈꯪ ꯑꯅꯤꯗꯨꯕꯨ ꯑꯔꯥꯎꯕ ꯉꯧꯕ ꯃꯤꯠꯇꯨꯅ ꯁꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯛꯏ ꯍꯣ ꯏꯃꯥ ꯁꯤꯔꯦ ꯃꯤ ꯍꯥꯠꯂꯦ ꯂꯥꯏꯊꯣꯛꯑꯦ ꯂꯥꯎꯔꯤꯕꯗꯨ ꯍꯦꯟꯕ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯣꯏꯕꯅ ꯃꯅꯤꯡ ꯃꯃꯥꯡ ꯂꯩꯔꯤꯕ ꯌꯨꯝ ꯑꯅꯤꯃꯛ ꯇꯥꯔꯝꯃꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯕ ꯌꯨꯝꯗꯨꯗꯤ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯕꯒ ꯇꯥꯔꯕꯁꯨ ꯆꯦꯛꯃꯣꯛ ꯍꯥꯏꯅꯔꯛꯇꯦ ꯑꯗꯨꯕꯨ ꯍꯦꯟꯕꯒ ꯃꯅꯤꯒꯗꯤ ꯂꯥꯎꯔꯤꯕꯗꯨ ꯀꯟꯕꯤꯔꯨꯁꯤ ꯍꯥꯏꯅꯗꯨꯅ ꯃꯩꯅꯝ ꯑꯃꯃꯝ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯄ ꯍꯧꯔꯛꯏ ꯄꯥꯈꯪ ꯑꯅꯤꯗꯨꯁꯨ ꯑꯗꯨꯃꯛ ꯂꯥꯎꯔꯤ ꯑꯃꯨꯕ ꯐꯠꯇꯕ ꯊꯋꯥꯏꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯇꯥꯟꯖꯥꯗꯨꯗ ꯄꯥꯈꯪ ꯑꯅꯤꯗꯨ ꯆꯦꯟꯍꯧꯔꯁꯤ ꯈꯟꯗꯨꯅ ꯆꯦꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯑꯔꯥꯎꯕ ꯃꯤꯠ ꯑꯅꯤꯗꯨ ꯄꯥꯟꯕ ꯑꯃꯨꯕ ꯃꯃꯥꯏꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯊꯝꯃꯛꯏ ꯄꯥꯈꯪ ꯑꯅꯤꯗꯨ ꯏꯃꯥ ꯂꯥꯎꯔꯒ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯜꯂꯤꯗꯨꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯋꯥꯇꯣꯟ ꯑꯃ ꯖꯔ ꯀꯣꯟꯊꯔꯛꯏ ꯀꯣꯟꯊꯔꯛꯂꯤꯕ ꯋꯥꯇꯣꯟꯗꯨꯗ ꯌꯣꯡ ꯃꯥꯟꯕꯗꯨ ꯅꯞꯇꯨꯅ ꯃꯈꯨꯠꯇꯨ ꯌꯥꯝꯅ ꯁꯥꯡꯅ ꯂꯩꯃꯥꯏꯗ ꯊꯥꯗꯔꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯍꯩꯅꯗꯅ ꯈꯥꯛꯅ ꯅꯣꯛꯂꯛꯏ
Pakhang anidugi marakta amadi kanna lauramlaga adumak lambi mayaiduda lekthakre. Pakhang amadi mathun thangatuna tusinduna henbaga manikagi mayum yaunaba chensilei. Tungdasu yong manbadu tanarei henbaga manika mamangda pakhangdu upsilaga tusili. Manina abungo natro henbana abungo tahenba khongda henbana mainamdu fat thangatuni yengi ure abungo ge makhongda amubu khutna paidun leirivadu abungo du hinbagi makhongda kanna konsilei henbadu tuge tawe amubu khutsaduna pakhang machadu chingba hurukle khangi aduna yam thuna mana pairiva mainamdu laktun langsili amubu khutu tamna adumna tawbadagi abungo du lepkhalai itaima tahenba yum manungda sangse kire henvaga manigana abungo bu chingduna mangolda pukhalai mangon hek yaubuga kaka apikpa yamna thot mengwa angang amana kaurakpani ahumdu tunglomda pulap yengthorei kanasu leramde abungona tahenba itaima mong amani imungda amtu sangase natrabadi ekhoi khudong thiba soidina taragani haina ringaiduda hojik ta khiwa angang yamna kibagi maongda khangkap kaplai adudagi kanagumba mana machin mensinbagum phat amuk lepki angang natro mani angangi kadom nu kopkhibadu abungodi haijei kanna imungda changlasi maong amani ngasigi matawasi madi hangliva thongdugi manakta makhongna ma thangjinduna leiravani wakhalda sukhali wanthaduna lehuriba mamanavadu hinglamkhigadra karibu thoklamgawa thoklaga yengluba sungamde awaba taraga mamanabu hundoklambu stare adubu phibamna tanjana ni khale henbaga manigadi angangdubu kadomda leikhrabano koyeng yengi adumni yenglingai kaka nene ai sida leire sumang matol adomdagi hairakpani angang aduna maduda khajik haraurap tawna henbaga manigadu sumangda kumthaduna chatpa hawi adubu asumasum mayek sengna uba horei sumang matonda leiriwa polangkhok aduda pareng sana angang taramu uchek tongbadona famduna makhoi anibu tarang yengduna leirivadu imai pema kasa soren ngaktani ni tung handuna chatfada angang singdu matay manaw anidugi matawdu uraga yamna makhoi mersian hongnaruba tawdana ahubu khonjelda nokhalai henbaga manigadu makhutta mainam amam paihobaduna ukal oijere uchina china mangkholdi hore adubu angakpani polangkhokta pareng sana tongliva soren singdu fan hangoidongna chongthaduna henbaga manigagi manak tamna noktuna lakpa horei henbana abungo imungda chango nupi nangsu chango makhoi ahum yamna khonglei thuna imungda chensili aduga thongdu chetna lonsili manina karino nongmagi pharakadra khalaga phibam lusinba hela isibo kari karamba laibakno nupi pukning sonthaganu makhoi gumba thengnawada pukning sontharavadi aikhoi khudong thiva tagani abungo nangna kamdawriba tahenwa lam helubagi chaithengni ado tomthin kaidawraba madi lambida wakhal mangdun lehore ha henwadu makokta makuttu haptuna famthai tanjaduda yumgi yanakha ani amadi maningdagi angangna yakni kappa tare aduga mamang thong adusu yongmanwa amuba thawai aduna kanna thilai yum manungda leiriva makhoi ahumdudi pulap ta sinduna lei abungodi angangni sahi 33 surabada ngairibani aduna mataima amadi mayamba anigi marumda leptuna lei yumgi mapalda tariva makhol singduna akiba oiringai chairak aduda purelgi laika adudagi yumda halaktabu kuirava purelgi khonjelda lok khangkhu khuba horei abungodi amaiba purel leiravanina khara fare haiduna sor hondok chai khangdava kawbanina henbaga manigadi tharak hungatpa hengalai mapalda leiriva singdi araivani adubu imungda tawrukliva asidi mayoknava lugadorivani maramasina mapira chena anidu yengnai lokhubudu su lepte adum khuri mapalda su angang kappa thongthenba lepte henbana nupi khujule kham thadoksi karai thame nahan aina tharubugi nang losin khidai abungo la aikhoi tung ilo asumna tawna ahumdu pulap mari changminai khujule kham palubadagi taramba makhol mayamdu pumchi khekchi manina khujule khamdu thagat kadobagi sem saba pumnamak loire khanghaudana yumthaktudagi mi chetpagi makhol hauna tarai yamna su hawi angang singdu su yamna yakna kap tuna chenba horei imungdana purel gi laika aduda mi ama koichat padawna tawba horei
ꯃꯅꯤꯒꯤ ꯃꯈꯨꯠꯇꯒꯤ ꯈꯣꯏꯖꯨ ꯂꯩꯈꯝꯗꯨ ꯃꯨꯜꯂꯒ ꯍꯦꯟꯕꯅ ꯁꯠ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯃꯩꯈꯨꯗꯨ ꯃꯅꯤꯡ ꯊꯣꯡꯇꯝꯅ ꯁꯟꯗꯣꯛꯈꯤꯅꯕ ꯃꯌꯥꯏ ꯀꯥ ꯌꯧꯅ ꯆꯠꯂꯤ ꯑꯅꯤꯗꯨꯁꯨ ꯇꯨꯡ ꯏꯟꯅꯔꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯄꯨꯔꯦꯜꯒ ꯃꯥꯟꯅꯕ ꯐꯠꯇꯕ ꯂꯥꯏ ꯍꯅꯨꯕ ꯑꯗꯨꯁꯨ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯄꯥꯏꯊꯣꯛꯈꯤ ꯃꯄꯥꯜꯗ